State asida hauzik oiriba fibam asida nongmada changdaba yadraba polam sing pushilakpagi amata ngairaba Imphal jiribam lambigi security arrangement yauna tongan ba point nipan Yaoba joint memorandum among ase Manipuri Chief Minister amadi Home Minister da Pishinkhre hiramasiga mari leinana ngasi kwa kaithel da leiba MDA gi office da Manipur Drivers Association Highway Truck Owners Welfare Organization amadi National Highway Surveillance Union NH37 के ऑफिस बियरर सिंह याउना पांगथुकिबा पाउगी मिफम अमदा नेशनल हाईवे सर्विलेंस यूनियन की प्रेसिडेंट जी चुनथाइलुंग नहाई लमदम मसिदा हौजिक ओरिबा फिबम मसिदा ड्राइवर सिंहना नेशनल हाईवे नंबर 37 दा चटपा मतमदा खुदोंग चादबा कया अमा मायोकनरी ड्राइवर सिंह थेंगनरीबा अवाबा कया सिगी मतंगदा ngasi Manipur Drivers Association Highway Truck Owners Welfare Organization amadi National Highway Surveillance Union NH37 gi mihut singna Manipur gi Chief Minister Yumnam Khemchan amadi Home Minister Govindas Konthongzamda point nipan Yaoba Memorandum ama Pishinkhre Memorandum aduda yauriba point singdi transporter singna National Highway number 37 da chathok chasin tawba matamda matik chaba security deploy tawbiduna National Highway 37 asi hena secure Biba Kudong Tibat Toina Tokan Mafam Singda Security Camp Amadi Highway Patrol Party Sing Tambiba Malgari Sing Chatok Jasin Taubada Matik Saba Escort Bibiduna Secure Ohenba National Highway 37 Lambi Gipibam Soklaba Mafam Sing Atubada Semjin Biba National Highway Sigi Mafam Jaba Yenglaga Mapan Thokpam Kong Hampam Pothapam Amadi Taknaba Ising Phangba Point Sing Tambiba Accident Response Team Ambulance Gari amadi Medical Assistance Center khara National Highway 37 da hangdokpiba landslide thorakpa matamda khonglei thuna road clearance tawbiduna gari sing panduna lehen bidana ba thorang paikhatpiba amadi highway safety amadi development ki matangda lenga kamadi joint union gi oiba apunba monitoring cell ama sembiba asina chingba wafam kaya memorandum asida palli haina mahangna haiki National Highway 102 si offline da lay kharaba matungda National Highway number 37 si lifeline oina amasung masigi lambi sida mayam Manipur praja gi mayam gi damakta puriba passenger amasung trucks mayam si karimata problem laitadana round the clock security deployment si tawbiu haina akhoi gi demand nipan se government da akhoi thagat ki pani satliba commuter mayam truck driver mayam amasung Praja mayam gi damakta khanjaraga public toilet rest set drinking water facility amasung asisida emergency gi assistant mayam asi PB na ba akhoi gi home minister amasung chief minister da PB bada makoina yare haina assurance PB gi damakta yam nungai badu akhoi ngasi gi media gi thongda nungai badu phongdok chabani